Loktak mapaugi update singbu miyeng tabiriba punamapu taramna oksabaga loinana ikai kumnaba utjari. Ngasigi oina iduningthau hairiba PS asigi thadau text amakaki matangda thamlakpa wafam khara khakna ahan moina miyamda kudol tamjage. Ngarang nahan moreda leiba Kuki Beles volunteer singi sizinanaba Myanmar PDF tagi second hand rifles kun khak yamna Hongna Leihoure Hairi. Nomai sing asi PDF Singna Myanmar lan manungda khulakpa ntraga mulakpa oiramba Yaiphare. Kuki lan loidri hauzik pupi flower sare maru lokpa hek loirakpaga maitaida nomai kapa horoklani section view hairi. Angan ba thakiba popi sing asi November 3rd week tagi December tha manungda maru lokadabani. Popi maru lokpa loiradi farmers su villager singsu paisa watnaroi. UG KBPF nasu tax khongatpa ngamlagani haiba wafam phongdokli. Makha satharakpada Kwakaithel 360 hairiba PS asigi post kharakak lakhotjaraga miyamna thamjigi. Mamang tha September 13 dagi sakangdaba singna uripok dagi phakibadagi mafam khangdana leiriba Thawal awang lekai dagi AK angaugi JC na ngasi ayuk dagi kaukiba bangi Thawal bazarda hauzik oiriba phibam haiba wafam thamli. Makhatana famous Manipuri singer Sori Senjamgi loinabigi mingda Kangla Sangkhomsang Chingarelda Daina Department Store kauba store ama hangdokre Maipakpa loubiyu yamamadi itai mahaiba wafam thamli. PSSimaki aroibo oina medicinal scientific ntraga industrial use ki damak ganja thaba amasung lokpada lengakna ayaba piramle hairi. Makha satharakpada the nomadic creation hairiba PSSigi post kharakak lakhotjaraga miyamna thamjage. Sahi asigi meragi thanilda pangthokiba mera hausongbagi thoramda kom singna masagi natki oiba fijet settuna saruk yakiba adu Kuki gi phini haina PS luphaw kauba miyoi amana phongdorokliba asi leibak masa tadaba thongni haina Federation of Haumi na condemn torokli. PS simaki makhatana Yuko Bank lut tawbada senaba phagat pangamkhibagi damak DIG Range 2 na SIT gi team member Roshan film actor oiriba duga haujingna Kaksing district police ta SI oiriba appreciation certificate kusinabagi mami amakaksu miyamda share torokli. Makha satharakpada Lesipriya Kangujangi PS tagi post amakak lakhotjaraga miyamda thamjage. Ngasi New Delhi da jeri dagi laikhidraba athauba haithoiba bungsnagi thanamba angangsing RK Sanatombi Devi Vidyalaya Jiribamta lemna class 12 phawa mahi masing tamnabagi aigi makaidagi emission offer letter imung manungi miyai singda kusinajaba aihaki site taki ngamjaba anoba school bags stationery item water bottle tiffins na chingba polam kharasu kusinajaki. Aihakna tawjariba khara asi uncle haithoibagi macha sing khaktada tawbani haina ubiganu Masi Manipur miyamda piba thaunani haina loubiyu haiba wafam phongdokni. Makha satharakpada hi aikomba news hairiba PS asigi post kharakak lakhotjaraga aroiboina miyamda thamjage. Manipur State Power Distribution Company Limited MSPDCL gi official singna ngarangsu tongan mafam singda red chathabada mai khazana thiramdaba consumer taret mai kakthatkibaga loinana mai huralaga thalamba IED 2 division area dagi miyoi ani IED 3 division area dagi miyoi taru IED 4 division area dagi miyoi ahum Thawal division area dagi miyoi ahum Kangpokpi division area dagi miyoi ahum punna miyoi taragataret mai huralambagi damak pagat khre hairi. Makhatana mai lana sizinabasing pagatpagi thabak sathakigani haina MSPDCL na thadorokpa chirolamana khangalagni. Makhatana National Highway 37 amadi National Highway 2 da lamdamasigi tangai fadana nongmada sangdraba yadraba pochai puduna lakpa gari chamaga mogdra amadi saniga yankaiga taruk hairiba lambi asida apanba yaudana pusilakre. Makhatana pochai pusilakpada khudongthiba thoktanabagi damak chingningai oiba mafamsingda security force na kanba siksin tarang lakhotki. Manipur district punamakta pamdaba thodok thoktanabagi damak singa masung tamda punna checkpoint chamaga taramatoi hangduna achat awong sing check tawbagi thabak sathabada mifa mipun yaukiba leiti hairi. PS simaki makhatana Imphal East district ki manung sana laiba Lairong Baiphai village area da security gi apunba combined team amana thiba humbagi thabak sathabada kulai paiba singna lotchinduna thalamba oigini chingnaba 36 live hand grenade mari detonator ama magazine yauba 9mm pistol ama magazine yaudaba .32 pistol ama charger yauba wireless radio set ama kapa yariba maru kuntra kapthokraba maru 2.5 kg lumba explosive ama
magazine yaudaba 303 rifle ama 2-inch mortar ama tray board double barrel gun amaga loinana pompi gun ama phagatpa ngamle hairi makhatana Sandel district ki manung sana leiba songkhom amati gunjil area da security gi apunba combined team amana thiba humbagi thabak sathabada khulai paiba singna lotchin dunu thalamba oigani jingnaba automatic weapon FGC 9MK 29mm ama kapa yariba maru tare local made mortar pampi ama local mortar pampi bomb ama single barrel gun amaga loinana baupeng radio set ama phagat pangam le hairi aroi boina senapati district ki manung sana leiba ti kholen naka sek point da achat ong sing sek tawbada nomai maru puramba mioi ama phagat khre police na pharaba mioi adudi lungjan nang thuimai yankhai ga taruk kawi hairi mangon dagi 4.8 mm pellets SBBL plastic cartridge ki packets mapanamadi 4-wheeler gari ama phagat khre haibo phamasi thamlaga ngasigidi matang saida lushinjari